ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦꯀꯣ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯄꯨꯔꯒ ꯑꯩ ꯆꯠꯂꯦꯀꯣ ꯂꯩꯕꯥꯛꯂꯦ ꯑꯩꯅ ꯈꯟꯊꯕ ꯉꯝꯗꯗꯅ ꯅꯪꯉꯣꯟꯗ ꯇꯧꯈꯤꯕꯗꯣ ꯅꯪ ꯁꯥꯎꯅꯨꯀꯣ ꯑꯩ ꯁꯥꯎꯗꯦꯗ ꯑꯩꯗꯤ ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯅꯪ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯜꯁꯦ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯉꯝꯒꯅꯤ ꯑꯩ ꯈꯜꯂꯨꯕꯗꯒꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯀꯧꯔꯣꯏ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯤꯅꯗ꯭ꯔꯗꯤ ꯍꯤꯡꯂꯨꯕꯒꯤ ꯀꯩ ꯀꯥꯟꯅꯅꯤ ꯑꯩꯁꯨ ꯑꯩꯅ ꯉꯁꯤ ꯗꯥ ꯄꯥꯃꯦꯜꯗ ꯄꯥꯡꯂꯤꯕ ꯃꯇꯦꯡꯁꯤꯗ ꯗꯥ ꯄꯥꯃꯦꯜꯅ ꯄꯦꯟꯕꯗꯣ ꯎꯔꯒ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯩꯅꯦ ꯆꯠꯂꯣꯀꯣ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤ ꯑꯩꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯗ꯭ꯔꯣ ꯌꯨꯝꯁꯦ ꯌꯨꯝ ꯑꯣꯏꯗ꯭ꯔꯦ ꯑꯣꯛꯇꯕꯤ ꯃꯌꯥꯝꯒꯤꯅꯦ ꯂꯩꯐꯝ ꯑꯣꯟꯊꯣꯛꯑꯦ ꯑꯁꯤꯒꯨꯝꯕ ꯃꯤꯠ ꯅꯥꯕ ꯊꯕꯛꯁꯤꯡꯁꯦ ꯑꯩꯅ ꯀꯌꯥꯔꯛ ꯁꯨꯔꯒꯦ ꯇꯧꯅꯣ ꯍꯥꯏꯁꯦ ꯅꯣꯏꯗꯤ ꯂꯝꯖꯥ ꯁꯔꯥꯅꯤꯅ ꯃꯤꯅ ꯉꯥꯡꯉꯤꯁꯤ ꯂꯧꯁꯟꯕ ꯈꯪꯉꯣꯏꯅꯦ ꯃꯤꯀꯨꯞꯁꯤꯗ ꯇꯥꯟꯕꯁꯤꯔ ꯅꯣꯏꯅ ꯄꯥꯝꯃꯤꯁꯦ ꯍꯥ ꯅꯣꯏꯒꯤ ꯅꯃꯥ ꯅꯄꯥꯗꯨꯅ ꯁꯤꯔꯝꯗꯥꯏꯗ ꯁꯨꯃꯥꯏꯅ ꯇꯧ ꯍꯥꯏꯔꯝꯕꯔꯅꯦꯍꯦ 나반이 레미는 왜 안 파래? 아이는 다섯다는 나반이다. 이자도는 이나우도는 파마시 시너래. 너거 애니는 핵 아래 입으시면 그이 로이로 토고 잘라 보시고 홍노브라이미. 맘돈 서비나 애기 짤다 호스피탈 부컷부두다 야래 아이 나반이기 왔다 발락는데. 미기 기다로 놓고 담 봐도 그냥 보시면 누 나반이로 셀람 보시고 마시던 말은 비베까지 못 다르게. 나반이 행득이네. 파마시 락고 야로라. 나반이 로기 셈범도 나반이 한다기 타기 보이로. 그다음 나반이들 리브 소도 비로이 파마시 하노라. 그다음 비로. ꯑꯣꯛꯇꯕꯤ ꯃꯌꯥꯝꯒꯤꯅꯦ ꯂꯩꯐꯝ ꯑꯣꯟꯊꯣꯛꯑꯦ ꯑꯁꯤꯒꯨꯝꯕ ꯃꯤꯠ ꯅꯥꯕ ꯊꯕꯛꯁꯤꯡꯁꯦ ꯑꯩꯅ ꯀꯌꯥꯔꯛ ꯁꯨꯔꯒꯦ ꯇꯧꯅꯣ ꯍꯥꯏꯁꯦ ꯅꯣꯏꯗꯤ ꯂꯝꯖꯥ ꯁꯔꯥꯅꯤꯅ ꯃꯤꯅ ꯉꯥꯡꯉꯤꯁꯤ ꯂꯧꯁꯟꯕ ꯈꯪꯉꯣꯏꯅꯦ ꯃꯤꯀꯨꯞꯁꯤꯗ ꯇꯥꯟꯕꯁꯤꯔ ꯅꯣꯏꯅ ꯄꯥꯝꯃꯤꯁꯦ ꯍꯥ ꯅꯣꯏꯒꯤ ꯅꯃꯥ ꯅꯄꯥꯗꯨꯅ ꯁꯤꯔꯝꯗꯥꯏꯗ ꯁꯨꯃꯥꯏꯅ ꯇꯧ ꯍꯥꯏꯔꯝꯕꯔꯅꯦꯍꯦ 전 ꯀꯞꯀꯅꯨ ꯑꯩꯕꯨ ꯏꯖꯧꯒꯤ ꯃꯇꯦꯡ ꯀꯃꯥꯏ ꯄꯥꯡꯉꯣ ꯍꯥꯏꯅꯣ ꯉꯁꯥꯏ ꯏꯅꯦꯅ ꯉꯥꯡꯕ ꯃꯌꯥꯝꯗꯣ ꯇꯥꯕ ꯌꯥꯝ ꯋꯥꯏ ꯏꯖꯧꯅꯗꯤ ꯑꯩꯒꯤꯗꯃꯛ ꯆꯥꯛ ꯋꯥꯕꯤꯔꯒ ꯑꯩꯅꯗꯤ ꯏꯖꯧꯒꯤꯗꯃꯛ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ ꯏꯖꯧ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯇꯣꯛꯑꯒꯦꯗ ꯀꯩꯗꯧꯕꯩ ꯇꯣꯛꯇꯣꯏꯅꯣ ꯏꯕꯨꯡꯒꯤ ꯃꯤꯠꯁꯤꯅ ꯑꯣꯟꯈꯠꯇꯨꯅ ꯅꯪꯕꯨ ꯎꯗ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯄꯤꯗꯣ
ꯇꯩꯊꯣꯛꯈꯣ ꯑꯩ ꯅꯪꯅ ꯀꯞꯄ ꯌꯦꯡꯕ ꯉꯝꯃꯣꯏ ꯅꯪꯒꯤ ꯄꯤ ꯃꯔꯤꯛ ꯑꯃꯃꯝꯗ ꯏꯕꯨꯡꯒꯤ ꯏ ꯃꯔꯤꯛ ꯑꯃꯃꯝ ꯌꯥꯎꯋꯦ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨ ꯏꯆꯦꯂꯩ ꯀꯔꯤ ꯋꯥꯠꯀꯦ 이봉 레이시디 이봉무 동나란거나 에코이기슈 누밋 뭐 소이들 라카네 미부 송와던 레이비야 브로 ꯌꯥꯐꯕꯤ ꯆꯦꯟꯕꯤ ꯂꯥꯛꯑꯣ ꯐꯝ ꯂꯥꯛꯑꯣ ꯑꯦꯛꯖꯥꯝꯁꯨ ꯅꯛꯁꯜꯂꯛꯄꯁꯤꯗ ꯅꯪ ꯅꯥꯕ ꯍꯪꯕ ꯂꯥꯛꯄ ꯐꯥꯎ ꯁꯪꯗꯦꯃꯤ ꯉꯁꯤꯗꯤ ꯁ꯭ꯀꯨꯜꯗ ꯑꯦꯃꯤ ꯀꯥꯔꯗ ꯂꯧꯔꯨꯔꯦ ꯅꯪꯒꯤꯁꯨ ꯄꯨꯔꯛꯑꯕꯅꯤꯁꯦ ꯑꯗꯣ ꯁꯤꯅꯅꯦ ꯁꯥꯔ ꯃꯪꯂꯦꯝꯅ ꯄꯤꯔꯛꯄ ꯁꯖꯦꯁꯟꯅꯦ ꯑꯣ ꯑꯩꯈꯣꯏ ꯁꯦꯟꯇꯔꯅ ꯀꯥꯏ ꯇꯥꯔꯒꯦ ꯁꯦꯟꯇꯔꯗꯤ ꯀꯣꯟꯅ ꯄꯤꯔꯛꯀꯗꯕꯅꯤ ꯉꯁꯤ 4-5ꯅꯤ ꯂꯩꯔꯗꯤ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯌꯥꯎꯔꯛꯑꯅꯤ ꯑꯣ ꯑꯦꯛꯖꯥꯝꯁꯦ ꯀꯨꯏꯗ꯭ꯔꯦꯀꯣ ꯀꯨꯏꯗ꯭ꯔꯦ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯋꯦ ꯅꯪ ꯊꯨꯅ ꯅꯥꯕ ꯐꯔꯣꯕ ꯑꯁ ꯐꯔꯅꯤꯗ ꯍꯧꯖꯤꯛꯄꯨꯗꯤ ꯍꯛꯆꯥꯡꯁꯨ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯐꯔꯣ ꯁꯥꯔ ꯃꯪꯂꯦꯝꯅꯁꯨ ꯍꯪꯉꯛꯄꯅꯦ ꯅꯪꯕꯨꯗꯤ ꯅꯥꯖꯔꯁꯨ ꯁ꯭ꯀꯨꯜꯒꯤ ꯃꯌꯥꯝꯅꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯆꯥꯎꯅ ꯈꯜꯂꯤꯕꯅꯤꯗ ꯈꯪꯗꯦ ꯂꯥꯏꯁꯤꯁꯨ ꯑꯦꯛꯖꯥꯝ ꯈꯤꯇꯪ ꯉꯥꯏꯔꯀꯥꯟꯁꯤꯗ ꯅꯥꯍꯜꯂꯛꯑꯦ ꯅꯪꯒꯤ ꯊꯧꯅꯥ ꯌꯦꯡꯅꯤꯡꯗꯅ ꯂꯥꯏꯅ ꯅꯥꯍꯜꯂꯛꯄ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯆꯠꯂꯍꯦ ꯅꯥꯕꯕꯨ ꯅꯨꯡꯉꯥꯏꯕꯗꯧꯅ ꯀꯣꯟꯅ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯐꯖꯅ ꯎꯅꯔꯁꯤꯀꯣ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯑꯩ ꯊꯤꯟꯗꯣꯛꯑꯔꯣꯏꯀꯣ
ꯍꯟꯗꯛ ꯌꯥꯏꯐꯕꯤꯍꯣꯏꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯑꯩꯁꯨ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ. ꯑꯗꯨꯕꯨ ꯅꯣꯏ ꯑꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤꯅꯣ? ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯆꯪꯉꯨꯕꯗꯣ ꯃꯈꯣꯏꯗꯣꯝ ꯆꯥꯅ ꯎꯍꯧꯔ ꯃꯥꯜꯂꯦ. ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯤ. ꯑꯩꯅ ꯇꯥꯕꯗ ꯌꯥꯏꯐꯕꯤꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯣ ꯃꯥꯜꯂꯦ. ꯆꯨꯝꯃꯦ. ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯎꯅꯕꯗꯤ ꯌꯥꯔꯔꯣꯏ. ꯃꯕꯨꯡꯅꯁꯨ ꯃꯄꯥꯟ ꯊꯣꯛꯍꯟꯗ꯭ꯔ ꯃꯥꯜꯂꯦ. ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯃꯥꯁꯨ ꯅꯥꯕꯅꯤꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕ ꯐꯕ꯭ꯔꯥꯗꯤ ꯈꯜꯂꯤ. ꯐꯩ, ꯄꯥꯝꯁꯨ ꯊꯣꯛꯑꯦ. ꯑꯗꯣ ꯂꯦꯝꯕ, ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ. ꯀꯩꯅꯣ ꯃꯑꯣꯡ ꯑꯃ ꯇꯧꯔꯒ ꯎꯅꯅꯕ ꯁꯤꯟꯕ ꯇꯥꯕꯅꯤ. ꯃꯗꯨꯝꯗꯤ ꯑꯣꯏꯔꯔꯣꯏ. ꯑꯣꯏꯔꯣꯏ ꯍꯥꯏꯅꯣꯕ. ꯑꯣꯏꯅꯕ ꯁꯤꯟꯁꯦꯕ. ꯅꯪ ꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯅꯨꯡꯁꯤꯕꯗꯨꯅ ꯃꯉꯣꯟꯗ ꯉꯥꯎꯔꯤꯕꯁꯤꯅꯤ. ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅ ꯈꯟꯕ꯭ꯔꯥ? ꯑꯗꯨꯕꯨꯗꯤ ꯈꯟꯗꯦꯗ. ꯅꯪꯅ ꯋꯥꯔꯝꯒꯗꯕꯗꯣ ꯑꯩ ꯈꯪꯉꯤ. ꯈꯪꯉꯦ ꯍꯥꯏꯗꯨꯅꯁꯨ ꯄꯥꯡꯒꯜ ꯊꯣꯛꯅ ꯄꯥꯡꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯕ. ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩꯁꯨ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯈꯤꯅꯤ. ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕꯗꯤ ꯇꯔꯥꯏꯅ ꯃꯥꯡꯕꯗꯤ ꯌꯥꯔꯣꯏ. ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯗꯨꯗꯤ. ꯑꯣꯏ! ꯅꯪꯅ ꯀꯩꯗꯧꯔꯦ? ꯑꯩꯕꯨꯔꯣ ꯏꯆꯦ? ꯃꯥꯅꯦ, ꯅꯪꯕꯨꯅꯦ. ꯑꯉꯥꯡꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗ ꯑꯍꯟꯒ ꯁꯥꯗꯅ. ꯀꯩꯒꯤꯅꯣ ꯅꯪ ꯎꯡꯉꯤꯗꯨꯅ? ꯁꯤ ꯂꯥꯎ. ꯀꯩꯗꯧꯔꯦꯕ? ꯏꯆꯦ, ꯑꯩꯅ ꯅꯨꯡꯁꯤꯖꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯑꯩꯒꯤ ꯏꯔꯥꯜ ꯑꯃꯠꯇꯁꯨ ꯂꯩꯇꯅ ꯀꯥꯏꯅꯔꯝꯃꯤꯔꯦ. ꯅꯪꯒꯤ ꯅꯔꯥꯜ ꯑꯝꯇꯁꯨ ꯂꯩꯇꯅ? ꯑꯩꯁꯨ ꯏꯔꯥꯜ ꯑꯝꯇ ꯂꯩꯇꯅ ꯑꯩ ꯅꯨꯄꯥꯗꯨꯒ ꯀꯥꯏꯅꯔꯦ. ꯏꯕꯥꯅꯤ ꯌꯥꯝ ꯃꯥꯟꯅꯔꯤꯖꯥꯠꯅꯤ. ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ? ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯌꯥꯏꯐꯕꯤ ꯀꯧꯏ. ꯈꯨꯟꯌꯥꯏꯗꯒꯤꯅꯤ. ꯀꯩꯊꯦꯜ ꯑꯆꯧꯕꯗ ꯐꯥꯔꯃꯥꯁꯤ ꯐꯝꯕꯅꯤ ꯃꯕꯨꯡꯗꯣ. ꯍꯧꯖꯤꯛꯇꯤ ꯍꯥꯡꯈꯤꯗ꯭ꯔꯦ. ꯃꯌꯨꯝꯁꯨ ꯊꯣꯡ ꯂꯣꯟꯈ꯭ꯔꯦ. ꯀꯗꯥꯏ ꯆꯠꯈꯤꯕꯅꯣ ꯈꯪꯗ꯭ꯔꯦ. ꯃꯕꯨꯡꯗꯣ ꯄꯥꯃꯦꯜ ꯀꯧꯕ꯭ꯔꯥ? ꯀꯧꯏ. ꯃꯆꯟꯒ ꯃꯕꯨꯡꯒꯇꯅꯦ ꯂꯩꯔꯤꯕ. ꯑꯗꯨꯗꯤ ꯑꯩꯒ ꯅꯪꯒ ꯆꯞ ꯃꯥꯟꯅꯩꯅ. ꯍꯥ? ꯃꯕꯨꯡꯗꯣ ꯑꯩꯒ ꯀꯣꯏꯅꯔꯝꯃꯦ. ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯩ ꯏꯕꯥꯅꯤ ꯊꯦꯡꯅꯈꯤꯗ꯭ꯔꯦ. ꯄꯥꯎꯁꯨ ꯐꯥꯎꯅꯈꯤꯗ꯭ꯔꯦ. ꯑꯩꯁꯨ ꯈꯟꯐꯝ ꯈꯪꯗꯗꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯤꯅꯦ. ꯑꯗꯣ ꯏꯕꯥꯅꯤ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ. ꯏꯆꯦ ꯏꯄꯥ ꯆꯪꯗꯅꯅꯦ ꯃꯣꯏꯕꯨ ꯐꯪꯅꯕ ꯊꯤꯗꯕ ꯌꯥꯗꯦ. ꯅꯪ ꯌꯥꯔꯦꯀꯣ? ꯍꯣꯏ ꯌꯥꯔꯦ. ꯏꯆꯦ ꯊꯦꯡꯅꯕꯗꯒꯤ ꯅꯅꯥꯎꯁꯦ ꯑꯋꯥꯕ ꯈꯔꯗꯤ ꯀꯣꯛꯑꯦ. ꯆꯜ ꯂꯣꯏꯗ꯭ꯔꯤꯕꯅꯤ ꯅꯪꯕꯣ? ꯂꯣꯏꯔꯦ ꯏꯖꯧ. ꯂꯩꯗꯧꯕꯗꯤ ꯈꯣꯏꯔꯝꯃꯕ ꯅꯠꯇ꯭ꯔꯥ? ꯍꯣꯏ ꯏꯖꯧ. ꯐꯔꯦ ꯈꯣꯏꯔꯝꯃꯣ. ꯅꯪꯒꯤ ꯏꯟ ꯀꯥꯀꯗꯤ ꯂꯣꯏ ꯌꯥꯎꯔꯕ ꯅꯠꯇ꯭ꯔꯣ? ꯂꯣꯏ ꯌꯥꯎꯔꯦ ꯏꯖꯧ. ꯐꯔꯦ. ꯅꯤꯡꯊꯤꯅ ꯐꯖꯅ ꯃꯨꯟꯅ ꯈꯜꯂ ꯏꯔꯝꯃꯨꯀꯣ. ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯈꯣꯏꯔꯝꯃꯕ? ꯈꯣꯏꯔꯝꯃꯝꯃꯦ. ꯍꯣꯔꯦꯟꯅꯦ ꯏꯕ ꯂꯣꯏꯔꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯕ꯭ꯔꯅ ꯍꯟꯖꯟ ꯌꯦꯡꯒꯗꯕꯅꯤꯀோ. ꯐꯥꯏꯅꯦꯜ ꯕꯦꯜ ꯇꯥꯜꯗꯤ ꯄꯨꯊꯣꯔꯛꯄ ꯌꯥꯗꯦ. ꯍꯣꯏ ꯏꯖꯧ. ꯐꯔꯦ ꯐꯖꯅ ꯇꯧꯔꯝꯃꯨꯀꯣ. ꯍꯣꯏ. ꯆꯠꯂꯣ. ꯆꯠꯂꯨꯈꯤꯒꯦ ꯏꯖꯧ. ꯏꯆꯦ ꯂꯩꯕꯥꯛꯂꯦ. ꯌꯥꯏꯐꯕꯤꯗꯣ ꯑꯦꯛꯖꯥꯝ ꯊꯣꯛꯂꯛꯍꯧꯗꯣꯔꯦ. ꯍꯥ? ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯆꯠꯁꯤꯔꯥ?
ꯑꯩꯁꯨ ꯃꯥ ꯎꯅꯅꯤꯡ ꯂꯩꯔꯝꯃꯤꯅꯦ ꯑꯩ ꯁꯥꯏꯀꯜ ꯌꯥꯎꯔꯤꯌꯦ ꯁꯤꯗ ꯆꯠꯂꯁꯦ ꯈꯔ ꯊꯨꯅꯕ ꯑꯗꯨꯗꯤ ꯅꯪ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ ꯑꯩ ꯁꯦꯜ ꯂꯧꯊꯣꯛꯎꯈꯤꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯆꯠꯁꯦ ꯆꯠꯁꯦ ꯆꯦ ꯁꯦ ꯅꯪ ꯉꯁꯤ ꯑꯦꯛꯖꯥꯝꯒꯤ ꯂꯩꯔꯛꯏꯅꯦ ꯊꯦꯡꯛ ꯌꯨ ꯆꯦ ꯐꯖꯅ ꯇꯧꯔꯝꯃꯨꯀꯣ ꯑꯃꯁꯤꯁꯨ ꯌꯥꯎꯔꯛꯏ ꯑꯩ ꯊꯦꯡꯉꯦ ꯆꯠꯂꯨꯏꯒꯦ ꯐꯔꯦ ꯐꯔꯦ ꯆꯠꯂꯣ ꯍꯣꯏ ꯄꯥꯃꯦꯟ ꯉꯁꯤ ꯅꯠꯇ꯭ꯔꯣ ꯀꯥꯂꯦꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯍꯥꯏꯕꯗꯣ ꯃꯥꯅꯦ ꯀꯥꯂꯦꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯍꯥꯏꯕꯗꯣ ꯉꯁꯤꯁꯤꯅꯤ ꯈꯪꯍꯧꯗꯦ ꯉꯔꯥꯡꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯦ ꯉꯁꯤꯗꯤ ꯑꯩ ꯆꯔꯥ ꯍꯦꯟꯒꯗꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯅꯪꯅ ꯈꯔ ꯁꯤꯟꯕꯤꯔꯝꯃꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩ ꯑꯗꯨꯝ ꯁꯤꯜꯂꯝꯃꯒꯦ 이마다디 시대 착하니 하람라 하이러메 파래 아두지 너는 파나바 신비라먹고 시 에임다 까루기게 아이수 갔더니 안강싱시기 신도 오마가 이자오 또 아이나 first time 그리봐 이제는 발사해봐 이자 아이나 first time 디 프레임을 레비니 하부도 까고누고 레비되네 아이기디 블루 마초이 레비우고 아주디 이마나비신데서 하이루키게고 ꯆꯜ ꯀꯩꯗꯧꯔꯒꯦ ꯏꯆꯥꯎ ꯅꯦꯕꯦ ꯍꯥꯏꯗꯣꯏ ꯅꯪ ꯐꯥꯔꯁ ꯇꯥꯔꯤ ꯌꯦꯡꯉꯨ ꯇꯨ ꯑꯌꯥ ꯌꯥꯝ ꯍꯔꯥꯎꯋꯦ ꯏꯆꯥꯎ ꯂꯩꯀꯥꯏ ꯑꯩꯈꯣꯏ ꯆꯠꯂ ꯐꯥꯔꯁ ꯇꯥꯔꯦ ꯂꯩꯀꯥꯏ ꯑꯩꯈꯣꯏ ꯆꯠꯂ ꯐꯥꯔꯁ ꯇꯥꯔꯦ ꯂꯩꯀꯥꯏ ꯑꯩꯈꯣꯏ ꯆꯠꯂ ꯐꯥꯔꯁ ꯇꯥꯔꯦ ꯇꯥꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯁꯨꯃꯥꯡꯁꯤꯗ ꯂꯥꯎ ꯈꯣꯡꯗꯅ ꯀꯞꯅ ꯂꯥꯎꯅꯗꯅ ꯇꯧꯔꯤꯁꯤꯕꯨ ꯇꯧꯕꯨ ꯇꯧꯍꯩꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯕ ꯃꯁꯦ ꯑꯝꯇ ꯆꯠꯂꯒꯅꯦ ꯉꯥꯡꯉꯨꯁꯣ ꯑꯩꯗꯤꯅꯦ ꯃꯣꯏꯒ ꯑꯣꯟꯁꯟꯗꯅꯅꯦ ꯋꯥꯒ ꯉꯥꯡꯅꯅꯤꯡꯗꯦꯀꯣ ꯃꯣꯏꯅ ꯐꯥꯁ ꯇꯥꯕꯒ ꯁꯨꯃꯥꯡꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯕꯒ ꯀꯩ ꯃꯔꯤ ꯂꯩꯅꯒꯦ 이샤하시는 깐나 혼나더나 레카에서 아무도 톡들봐 클래스 12 के एग्जाम तो फर्स्ट तारे मसीदा अखोई दिलारादना लेकाई पुमंग हाक्ते ngaire हराउते यामन निलदवा मसीदा हराउगे दि लेत्रगा नंगना कलक्तना साउरिदो नंगदि नसा पोक्तबनिना नसागी मिनुक्सी खंगमोये लेकाई सिगी मिक्चत पोले इसे आइगी इसा याइफबी चलो नसक्तु इंदि चलो हंदकी काउंसिल लौबा 12 क्लास की एग्जाम दा साइंस स्ट्रीम की ख्वाइदकी मकोक थंगलकपसिदा इचलना करी फौबीबगे हाइफम खंगदना नुंगाई याइफाबिसे नोमदा पुंग क्या लाइक पाबीबगे नोंमदा अइना हेक ngamiba makai adum pase याम फै होना जमन की बाही फंगलेना खनबीब्रा होय मधु मखाई जब तारे ओ ट्यूशन सी सब्जेक्ट क्या तौबीरपगे आई ट्यूशन दी अमता तौजद्रे
ꯁ꯭ꯀꯨꯜꯗꯒꯤ ꯄꯤꯔꯛꯄ ꯁꯖꯦꯁꯟꯗꯣ ꯑꯗꯨꯝ ꯄꯥꯖꯔꯦ ꯇ꯭ꯌꯨꯁꯟ ꯑꯝꯇ ꯇꯧꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯦ ꯇ꯭ꯌꯨꯁꯟꯗ ꯉꯥꯎꯖꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗ ꯄꯔꯥ ꯑꯃ ꯇꯝꯕꯤꯕꯅꯤ ꯈꯜꯂꯤꯀꯣ ꯌꯥꯏꯐꯕꯤ ꯍꯧꯔꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯀꯔꯤ ꯀꯔꯤ ꯄꯥꯎꯇꯥꯛꯇꯤ ꯄꯤꯅꯤꯡꯕꯒꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯏꯁꯥꯅ ꯌꯧꯒꯦ ꯈꯜꯂꯤꯕ ꯄꯥꯟꯗꯝ ꯑꯗꯣ ꯅꯤꯡꯍꯟꯅꯗꯅ ꯍꯣꯠꯅꯔꯕꯗꯤ ꯄꯨꯟꯁꯤꯒꯤ ꯉꯝꯗꯕ ꯂꯩꯔꯣꯏ Ay,